Hauzik Zathariba World Cup asida Argentina gi Lionel Messi na goal ahum thangna thangna chanduna World Cup ki puwarida goal tara taruk chanba ngambagi fida kaliba Germany gi Miroslav Klose ki record kamana handuna Anouba puwari ama semkhre ngasi ayuk anganbada Algeria ga sanakiba match aduda Messi na hat-trick goal chanduna World Cup asida Argentina gi achauba asama ga loinana manglomda changsin bangamkhre Masagi chahi kuntra nipan suraba Messi na ngasi Algeria ga sanakiba match aduda goal ahum thangna na chanba ngamkiba aduna World Cup ki puwarida hat-trick chanba ngamba khwaidagi ahal oiba footballer oire record adu mahangna mahaki khwaidagi naknaba rival ne haina launariba Portugal gi Cristiano Ronaldo na thamkiba record adu thugaiduna semkhibane kumjali singani tara nipan gi Russia da pangthokkiba World Cup aduda masagi chahi kuntra humdoi sukiba Cristiano Ronaldo na Spain gi mayokta sanakiba match amada goal ahum thangna na chanduna hat-trick ki record asi thamkibane adubu ngasi Argentina ga Algeria ga sanakiba match aduda masagi chahi kuntra nipan ga numit chahum ga yankhai taret suraba Messi na goal ahum thangna na chanduna record asi thamkibane ngasi gi match aduda Messi na goal ahum chankiba aduna World Cup ki puwarida goal tara taruk chanba ngambagi fida kaliba Germany gi Miroslav Klose ki record kamana handuna Anouba puwari amasu semkhibane mahangna World Cup ki tongan ba match singda chankiba goal tara taruk asina Brazil gi Ronaldo na World Cup ta chankiba apunba goal tara manga Germany gi Muller amadi France ki Mbappe na World Cup ta chankiba goal tara mari adudagi mangzil thakre ngasi mahangna goal ahum thangna na chankiba si mahangna mahaki ahanba World Cup oiriba kumjali sing ani taruki World Cup ta ihan han boina chankiba goal adugi chahi kungi matungdani kumjali sing ani taruki World Cup ki match aduda Argentina na Serbia bu goal taruk sunyo da maithiba pikibane ngasi gi match aduda mahangna hat-trick chanbangam kiba si tharaga mahangna hat-trick lobangam kiba si taramathoi shukhrei ngasi sanakiba match aduna Argentina gi waina mahangna sanaba match chani sukibaga loinana World Cup tarukta sarukya bangamba ahanba footballer Lionel Messi na waiduna puwari ama susemki mahangna World Cup manga yaubangam kiba Portugal gi Cristiano Ronaldo Mexico gi Antonio Carbal Andres Guardado Rafael Marquez amadi Germany gi Lothar Matthäus ki record adu thukai khibane